matam amada yamna pangba khomba kauba nupa ama leirami. Khomba yamna chamjai, mabuk mapausu yamna phai. Magi chamjaba, pangjaba matauda khulgi miyoi khudingna yamna nungsi. Adubu khul aduda khombana yamna nungsijaba abe kauba laisabi amasu leirami. Khombana phana ngaijarabaso, nungsijarabaso, abenadi khombagi apangma matau adu pamlamde. Abedi sen paiba, masak yamna phajaba nupagumba oina pamlami. Abena khomba pamdragaso, pamba saduna sanabiba, pakhol thaba, thabak tawhanbadi tawrami. Khombaso abebu nungsibanina, abena hariba makhai yarami. Matam khara leiraga, nongma, abebu, atopa khuldagi sagol tongduna lakpa, senjau paiba nupa kharaga. Khulgi chidaida, khongnang pambi amagi makhada, abega, sagol tongba nupa aduga unaramba adu, khombana urami. Khomba yamna saurami, nupa adu, masak matau yamna phajai, aduna hena, khomba sauba helami. Mangondagi, nupa aduna henba aduda. Abe nupa aduga unaba loiduna, harauna lakpada, lambida khombana abebu ngaiduna leiramba adu thengnei. Abe swai launa khangi. Nangdi kai chaluiba? Kaidaurage da khomba? Mina hangise khumdabida, aduk sauna yengliduna. Hojiki nupado kanano be? Kadai nupano da khomba nangbu ngauraba? Laose, yumda ai thilamoba. Ima hoina hangla adine, noigi ima pokhoida nangi thaba ama chapminarubani na khumuko da khomba. Nang hojikta khongnang pami makhongda sagol tongba nupa amaga unaramido ayuda boiningbra. Ima hoida haidora. Hojik nanga aiga nungsinaraga nupa amaga unaramlaga aingonda amu ima hoida oidaba haidorida. Aise khangdabai khangbraba. Aise apangma miga manbraba. Khombagi matau aduda abena karimnana noi. Loire, adugi oire. Adudi imanabi khomdonbigi nupani kaino. Khomdonbidane wa matambiyona hairambani. Talli heda khomba nangse. Asumna khombabu themduna halai. Yumlomda abena khombada. Aduda khomba hayeng nungthildi imanabi mayam hai chanani khomdonbi hoida. Ado hai khare hekpiu ko. Ai hai puraki haidokhreba. Hekene. Ado aikhoidi hai amta pandre. Imana yonbada loire. Kaide hekdoino? Aikhoigi mama khumandagi hekpiu ba. Chingyagida. As, adudi mi changnaba kinabani hai. Butnupi lei hainabaduni. Kanana hainu he. Aikhoidi adum chatle. Mamasu adum chatle. Kaidagi butnupino. Yam nokninge da khomba nangse. Nupanabu buthoe kainabu kiba hongnabra. Aikhoi mana hai buthoe ina. Noi masuba. Ado nang kiredi to oda. Hayeng khomdonbigi nupado lakpa yai mangonda helage. Khomba nupa amadu palakpada ipa pakhatkre. Kibai wanate he. Kibaidi shuke kibide. Nungdang da phau chatpige haini aidi. Ai hayeng mayam helake. Asamna mabani yanaduna yum yonare. Abe nok nok tuna changkre. Khombagi mataudune nupa amadu unarupagi haraubani tauduna. Khombaso abegi wakhalda harauna changla iyumda. Asamna nongale khomba mapagi mateng pangladuna inkol suba yaurami. Mamana chak loiraduna mapa macha kauraduna chak charaduna mapa pothaba changkre. Mamadi kolik wairam loisilami. Khombadi hai hiknanaba khau kanna thiri. Mamagi kaithel thokpagi khaudu pairaduna leikre. Numit chap yunglamdaida khomba khaudu pairaga tholai. Hai, kadaidano khomba? Numit chap yunglakpasida nangna chatlidubo? Yumdaga leiba haitabrami nangbo? Hai chanarudoini ma abe hoiga. Nang napa khangladine amuk phubini ko. Abe natradi nang kanamta dinanaba leitraba haibanida. Mama do ngang duna lehawi khombadi chatkre. Lambida khomdonbi thengnarami. Kaidano khomba khauduna kaidoudoiba? Kaino noida ngasi hai chanani haidaine. Adugi hai udoini. Hoi, hai budi chanani ne. Ado nangna kaigi hai hektoino. Abena heucho hairairaba nangonda. Haidida. Aina hekpige tawbane. Ado noigi masak phajaba nupado lakdoi natro? Kanano haise? Kanai nupano he?
ꯈꯣꯝꯕ ꯅꯪꯁꯤꯗꯤꯕ ꯑꯗꯣ ꯈꯣꯝꯕ ꯅꯪ ꯑꯕꯦꯒꯤ ꯄꯥꯈꯣꯟ ꯁꯤꯟꯐꯝ ꯑꯣꯏꯗꯅ ꯂꯩꯖꯍꯧꯁꯅꯤꯀꯣ ꯉꯔꯥꯡ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯃꯒ ꯆꯠꯈꯤꯕꯅꯤꯀꯣ ꯆꯦꯛꯁꯤꯟꯖꯧꯀꯣ ꯈꯣꯝꯗꯣꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯝꯕ ꯋꯥꯈꯜ ꯃꯥꯡꯉꯤ ꯋꯥꯈꯜ ꯍꯦꯟꯅ ꯈꯜꯂꯗꯨꯅ ꯆꯤꯡꯌꯥꯒꯤ ꯈꯨꯃꯟ ꯇꯥꯅ ꯆꯠꯈ꯭ꯔꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯈꯣꯝꯕ ꯑꯃꯨꯛ ꯆꯠꯂꯕꯣ ꯂꯥꯛꯑꯣ ꯍꯩꯗꯣ ꯍꯦꯛꯎꯔꯅꯨꯋꯣ ꯍꯩꯃꯥ ꯆꯠꯈ꯭ꯔꯦꯅꯦ ꯈꯣꯝꯕꯁꯦ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯐꯒꯗꯕꯅꯤ ꯑꯕꯦꯁꯤꯁꯨ ꯄꯥꯞ ꯄꯨꯗꯣꯏꯅꯤ ꯌꯦꯡꯉꯣ ꯅꯣꯡꯃꯗꯤ ꯃꯥꯅ ꯈꯣꯝꯕꯗ ꯇꯧꯕꯤꯔꯤꯁꯦ ꯈꯣꯝꯕ ꯆꯤꯡꯌꯥ ꯌꯧꯔꯛꯂꯦ ꯈꯨꯃꯟ ꯑꯗꯨ ꯌꯥꯝꯅ ꯁꯣꯡꯂꯝꯃꯤ ꯃꯅꯨꯡꯗꯗꯤ ꯆꯥꯎꯔꯕ ꯍꯩꯅꯧ ꯍꯧꯔꯝꯃꯤ ꯈꯣꯝꯕ ꯍꯩꯅꯧ ꯇꯝꯅ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ ꯃꯊ꯭ꯋꯥꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯀꯤꯕꯁꯨ ꯐꯥꯎꯈꯤꯗ꯭ꯔꯦ ꯃꯁꯥꯗ ꯈꯣꯝꯕꯅ ꯍꯩꯅꯧ ꯃꯈꯣꯡ ꯌꯧꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯅ ꯐꯝꯊꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯗꯤ ꯀꯥꯎꯈ꯭ꯔꯦ ꯈꯣꯝꯕ ꯍꯩ ꯍꯦꯛꯄ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯨ ꯆꯞ ꯌꯨꯡꯂꯝꯃꯤ ꯈꯨꯃꯟ ꯑꯗꯣ ꯍꯦꯂꯣꯏꯁꯤꯡꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯇꯝ ꯀꯌꯥ ꯃꯤ ꯀꯅꯥꯃꯠꯇ ꯆꯪꯕ ꯀꯤꯅꯗꯨꯅ ꯆꯪꯅꯔꯝꯗꯦ ꯀꯔꯤꯝꯇ ꯈꯪꯖꯗꯕ ꯑꯄꯪꯕ ꯈꯣꯝꯕꯅ ꯍꯩꯅꯧ ꯃꯈꯣꯡꯗ ꯎꯡꯂꯒ ꯐꯝꯂꯤꯕ ꯑꯗꯨ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅ ꯎꯔꯝꯃꯤ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯗ ꯑꯇꯣꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯍꯥꯏꯅ ꯁꯛꯅꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯏꯆꯦ ꯃꯌꯥꯝ ꯉꯁꯤꯗꯤꯅꯦ ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯄꯪꯕ ꯃꯥꯟꯕꯁꯦ ꯑꯩ ꯂꯛꯅꯒꯦ ꯌꯦꯡꯉꯣ ꯏꯆꯦꯈꯩ ꯌꯥꯎꯔꯛꯀꯅꯨꯀꯣ ꯇꯔꯨꯛ ꯁꯨꯕꯤ ꯍꯦꯂꯣꯏ ꯑꯗꯨꯅ ꯏꯁ ꯅꯪꯒꯤꯗꯣ ꯍꯧꯔꯛꯂꯕ꯭ꯔꯥ ꯑꯎꯕ ꯈꯨꯗꯤꯡ ꯅꯊꯟꯇꯒꯤ ꯑꯣꯏꯅꯤꯡꯕꯒꯤ ꯃꯑꯣꯡꯗꯣ ꯑꯁꯤꯃꯗꯤꯅꯦ ꯑꯩꯒꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡ ꯑꯇꯣꯝꯕꯤ ꯑꯣꯏꯕꯒꯤꯅꯤ ꯌꯥꯔꯦ ꯅꯕꯥꯅꯤꯒꯤ ꯃꯔꯩꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯛꯅꯒꯗꯕꯅꯤ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕ ꯖꯥꯠꯁꯤꯃꯨꯛ ꯄꯪꯕ ꯑꯉꯥꯎꯕ ꯁꯦꯝꯕꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯕꯅꯤꯀꯣ ꯂꯥꯛꯑꯣ ꯈꯣꯝꯕ ꯑꯕꯦꯒꯤ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯎꯡꯂꯨꯔꯕ ꯃꯇꯨꯡꯗ ꯍꯩ ꯍꯦꯛꯄ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯁꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯉꯁꯤꯗꯤ ꯍꯩꯁꯤꯡꯁꯦ ꯗꯝꯃꯥꯗ ꯍꯦꯛꯂꯒ ꯑꯕꯦꯕꯨ ꯄꯦꯟꯅ ꯄꯤꯖꯒꯦ ꯑꯗꯨꯒ ꯃꯥ ꯄꯦꯜꯂꯁꯅꯨ ꯑꯩꯗꯧꯅ ꯅꯨꯡꯁꯤꯕꯗꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯣꯏ ꯑꯩ ꯅꯠꯇꯅ ꯀꯅꯥ ꯂꯩꯒꯦ ꯃꯥꯒꯤ ꯍꯩ ꯍꯦꯛꯄꯤꯅꯕ ꯅꯨꯄꯤꯕꯨ ꯃꯥꯗꯔꯣ ꯑꯩꯕꯨ ꯈꯔ ꯂꯥꯏꯔꯕꯒꯤ ꯋꯥꯅꯤ ꯁꯛꯇꯤ ꯊꯤꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯁꯨ ꯃꯣꯏꯗꯧꯅ ꯁꯒꯣꯜꯒ ꯊꯧꯔꯗꯤ ꯃꯣꯏꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯐꯖꯅꯤ ꯍꯦꯂꯣꯏ ꯑꯍꯜ ꯑꯗꯨꯅ ꯀꯅꯥꯅꯣ ꯄꯥꯈꯪ ꯅꯪꯕꯣ ꯑꯗꯨꯛ ꯁꯥꯎꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯈꯣꯝꯕ ꯇꯨꯡꯍꯜꯂꯒ ꯌꯦꯡꯉꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯅꯣꯏꯗꯤ ꯀꯅꯥꯅꯣ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯗꯤ ꯅꯨꯄꯥꯒ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯣ ꯅꯣꯏꯕꯣ ꯀꯅꯥꯃꯠꯇ ꯆꯠꯃꯤꯟꯅꯁꯦ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯅ ꯂꯥꯛꯏꯅꯤ ꯑꯗꯣ ꯁꯣꯝꯕꯨ ꯀꯅꯥꯅꯣ ꯍꯩ ꯍꯦꯛꯄ ꯂꯥꯛꯏꯔꯣ ꯅꯪꯁꯨ ꯍꯣꯏ ꯑꯩ ꯍꯩ ꯍꯦꯛꯄ ꯂꯥꯛꯏꯅꯤ ꯑꯩꯕꯨꯗꯤ ꯑꯥꯗ ꯎꯔꯤꯕ ꯈꯨꯜꯁꯤꯗꯒꯤꯅꯦ ꯅꯣꯏꯁꯨ ꯍꯩ ꯍꯦꯛꯄ ꯂꯥꯛꯏꯔꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯥꯅꯦ ꯅꯪ ꯑꯝꯇ ꯍꯦꯛꯄꯤꯔꯝꯃꯣ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤꯅ ꯀꯥꯕꯁꯨ ꯉꯝꯂꯣꯏꯕ ꯍꯣꯏ ꯑꯩ ꯀꯥꯔꯒ ꯍꯦꯜꯂꯛꯀꯦ ꯅꯣꯏ ꯃꯈꯥꯗ ꯈꯨꯜꯂꯨꯀꯣ ꯑꯗꯣ ꯅꯣꯏꯁꯤꯡꯁꯦ ꯃꯁꯛꯇꯤ ꯍꯥꯏꯐꯦꯠꯇꯤ ꯐꯖꯩꯍꯦ ꯑꯩꯒꯤ ꯑꯕꯦꯒ ꯂꯣꯏ ꯂꯩꯍꯧꯔꯦ ꯏꯁ ꯑꯩꯈꯣꯏꯕꯨ ꯐꯖꯩ ꯀꯥꯏꯅ ꯑꯁꯨꯝꯅ ꯈꯣꯝꯕꯅ ꯍꯩꯅꯧꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯊꯥꯗꯩ ꯐꯅꯌꯥꯝꯗꯤ ꯍꯦꯛꯂꯕꯁꯨ ꯂꯣꯏꯕ ꯁꯨꯛꯅꯥꯏ ꯅꯥꯏꯔꯝꯗꯦ ꯈꯣꯝꯕ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯑꯁ ꯋꯥꯔꯦꯗ ꯁꯤꯗꯤ ꯑꯩ ꯀꯨꯝꯂꯛꯑꯒꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯂꯝꯂꯅꯤ ꯉꯁꯥꯏꯗꯒꯤ ꯍꯦꯛꯏꯁꯦ ꯑꯩ ꯀꯨꯝꯂꯛꯑꯒꯦꯀꯣ ꯀꯣꯟꯅꯔꯣꯏꯌꯦ ꯁꯤꯗꯤ ꯀꯅꯥꯅ ꯆꯥꯔꯒ ꯀꯅꯥꯅ ꯌꯦꯡꯗꯣꯏꯕ ꯐꯖꯕꯈꯩꯗꯤ ꯑꯃꯠꯇꯁꯨ ꯍꯦꯛꯂꯛꯇꯦ ꯅꯪꯅ ꯍꯦꯛꯂꯛꯏꯁꯤꯗꯤ ꯇꯤꯟ ꯆꯥꯕ ꯑꯄꯠꯄ ꯉꯥꯛꯇꯅꯤ ꯑꯩꯅꯗꯤ ꯐꯖꯕ ꯑꯆꯧꯕ ꯉꯥꯛꯇ ꯍꯦꯛꯈꯤꯕꯅꯤꯗ ꯁꯤꯗꯤ ꯇꯤꯟ ꯆꯥꯕ ꯉꯥꯛꯇ ꯑꯁ ꯇꯤꯟ ꯆꯥꯕꯁꯤꯗꯤ ꯅꯣꯏ ꯑꯕꯦꯗ ꯑꯣꯏꯅ ꯂꯣꯏꯅ ꯄꯤꯖꯧ ꯉꯥꯏꯈꯣꯍꯦ ꯑꯩ ꯑꯃꯨꯛ ꯀꯥꯒꯦ ꯐꯖꯕꯁꯤꯡꯗꯣ ꯀꯥꯏꯗ ꯄꯥꯜꯂꯤ ꯍꯥꯏꯔꯛꯎꯀꯣ ꯈꯣꯝꯕ ꯑꯃꯨꯛ ꯀꯥꯈ꯭ꯔꯦ ꯐꯖꯕ ꯍꯦꯛꯇꯨꯅ ꯑꯃꯨꯛ ꯊꯥꯗꯩ ꯃꯥꯗꯤ ꯈꯪꯖꯄꯣꯠꯇꯦ ꯍꯦꯂꯣꯏꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯈꯣꯝꯕ ꯋꯥꯕꯅ ꯂꯣꯏꯔꯦ ꯋꯥꯃꯟꯕꯅ ꯀꯨꯝꯊꯔꯛꯏ ꯃꯈꯥ ꯌꯧꯕꯒ ꯑꯃꯨꯛ ꯊꯥꯗꯩ ꯌꯦꯡꯕꯗ ꯍꯩꯁꯤꯡ ꯑꯗꯨ ꯇꯤꯟ ꯆꯥꯕ ꯑꯈꯨꯏꯕ ꯉꯥꯛꯇ ꯍꯦꯛꯇ ꯑꯣꯏꯔꯝꯕ ꯈꯣꯝꯕ ꯁꯥꯎꯔꯛꯏ ꯉꯝꯃꯔꯣꯏ ꯑꯩ ꯅꯣꯏ ꯀꯥꯔꯒ ꯍꯦꯛꯀꯦꯁꯨ ꯍꯦꯛꯑꯣ ꯑꯩ ꯈꯨꯋꯥ ꯆꯥꯗ꯭ꯔꯦ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯀꯥꯗꯣꯏꯅꯣꯍꯦ
ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯏꯁꯣꯟ ꯍꯦꯛ ꯁꯣꯜꯂꯗꯅ ꯑꯗꯣ ꯁꯤꯒꯤ ꯍꯩꯁꯤꯗꯤ ꯇꯤꯟ ꯂꯣꯏꯅ ꯆꯥꯏ ꯇꯤꯟ ꯆꯥꯗꯕ ꯐꯖꯕ ꯍꯩ ꯍꯧꯐꯝ ꯑꯃ ꯂꯩꯌꯦ ꯑꯗꯨꯗ ꯆꯠꯂꯨꯁꯦ ꯄꯥꯈꯪ ꯁꯛ ꯐꯖꯕꯧ ꯁꯛ ꯐꯖꯕ ꯀꯥꯏꯅ ꯀꯥꯏꯗꯅꯣ ꯃꯐꯝꯗꯣ ꯑꯩꯗꯤ ꯋꯥꯔꯦ ꯑꯕꯦ ꯍꯣꯏꯗꯣ ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯝꯂꯅꯤ ꯑꯩ ꯆꯠꯂꯒꯦ ꯏꯁꯤꯡꯁꯨ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ ꯑꯩ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯅꯪꯅ ꯑꯕꯦ ꯑꯕꯦꯅ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏꯗꯒꯤ ꯀꯌꯥꯝ ꯍꯦꯟꯒꯦꯕ ꯐꯖꯕ ꯅꯃꯥꯡꯗ ꯃꯁꯛ ꯐꯖꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯎꯗ꯭ꯔꯣ ꯑꯩꯗꯤꯅꯦ ꯅꯪ ꯎꯕꯗ ꯉꯥꯎꯔꯦ ꯉꯁꯥꯏꯗꯒꯤ ꯑꯗꯨꯒ ꯅꯪꯅ ꯑꯕꯦ ꯑꯕꯦꯅ ꯁꯨꯝ ꯇꯧꯔꯒ ꯂꯩ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯈꯣꯡꯕꯥꯜ ꯑꯃꯗꯒꯤ ꯏꯁꯤꯡ ꯀꯜꯂꯗꯨꯅ ꯄꯨꯔꯛꯂꯒ ꯈꯣꯝꯕꯗ ꯄꯤꯊꯛꯏ ꯑꯗꯨꯒ ꯈꯣꯝꯕꯕꯨ ꯁꯨꯝꯗꯨꯅ ꯀꯣꯏꯄꯨ ꯄꯨꯕ ꯍꯧꯔꯛꯏ ꯈꯣꯝꯕ ꯃꯣꯏꯅ ꯄꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯄꯪꯆꯠꯇ ꯆꯠꯂꯝꯃꯤ ꯃꯁꯥꯗ ꯋꯥꯏ ꯍꯥꯏꯕ ꯀꯧꯕ ꯂꯩꯇꯦ ꯁꯣꯝꯗꯅ ꯑꯕꯦ ꯍꯣꯏꯗꯣ ꯈꯣꯝꯕꯅ ꯍꯩ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯈꯣꯝꯕꯗꯤ ꯁꯣꯝꯗ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯆꯤꯡ ꯃꯥꯟꯗ ꯄꯨꯕ ꯌꯥꯕ ꯄꯨꯔꯝꯃꯤ ꯐꯠꯇꯕ ꯏꯁꯤꯡ ꯐꯠꯇꯕ ꯇꯤꯟ ꯀꯥꯡ ꯀꯌꯥ ꯑꯃꯁꯨ ꯄꯤꯖꯔꯝꯃꯤ ꯐꯅꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯈꯣꯝꯕꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯄꯥꯈꯪ ꯅꯪꯕꯨ ꯋꯥꯗꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯕꯁꯤꯕꯣ ꯅꯃꯤꯡꯁꯨ ꯍꯥꯏꯗꯦ ꯅꯪꯗꯤ ꯈꯣꯝꯕ ꯀꯧꯋꯦ ꯑꯗꯣ ꯋꯥꯗꯦꯗ ꯀꯩꯝꯇ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯅꯣꯏꯒ ꯆꯠꯄꯁꯦ ꯑꯍꯥꯎ ꯑꯍꯥꯎꯕꯁꯨ ꯌꯥꯝ ꯄꯤꯖꯩ ꯅꯣꯏꯗꯤ ꯑꯗꯣ ꯈꯣꯝꯕ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯦꯁꯤꯗꯅ ꯑꯩꯗꯤ ꯅꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯕꯣ ꯍꯦꯂꯣꯏ ꯑꯇꯩ ꯑꯗꯨꯅ ꯅꯊꯟꯇꯒ ꯅꯨꯡꯁꯤꯅꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯈꯣꯝꯕꯗ ꯉꯥꯎꯔꯤꯁꯤꯅꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯈꯣꯝꯕ ꯅꯪꯗꯤ ꯑꯩꯒꯤꯅꯤ ꯃꯣꯏꯅ ꯍꯥꯏꯁꯦ ꯌꯥꯒꯅꯨꯀꯣ ꯈꯣꯝꯕ ꯈꯣꯝꯕ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯈꯣꯝꯕꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯀꯩꯒꯤꯅꯣ ꯈꯣꯝꯕ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ ꯑꯩꯉꯣꯟꯗ ꯑꯩꯁꯤꯕꯨ ꯌꯥꯝ ꯊꯤꯔꯕ꯭ꯔꯣ ꯅꯪꯒꯤ ꯑꯕꯦꯅ ꯌꯥꯝ ꯍꯦꯜꯂꯕꯕ ꯐꯖꯕ ꯑꯁ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯀꯥꯏꯗꯩꯅꯣꯍꯦ ꯅꯪꯅ ꯗꯃꯥꯗ ꯍꯦꯜꯂꯦ ꯐꯖꯕ ꯑꯕꯦꯗꯨꯗꯤ ꯅꯪꯒ ꯌꯦꯡꯅꯕꯗꯅꯦ ꯃꯥꯗꯤ ꯑꯉꯥꯎꯕꯤꯕꯨ ꯃꯥꯅꯤ ꯅꯪꯗꯤ ꯈꯨꯐꯖ ꯆꯥꯗꯦ ꯑꯩꯗꯤ ꯌꯨꯝꯗꯒ ꯍꯜꯂꯔꯣꯏꯗꯕꯅꯤ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤꯀꯣ ꯑꯗꯣ ꯀꯩꯗꯧꯔꯕ ꯅꯣꯏꯒꯤ ꯅꯁꯛꯁꯤꯡꯁꯦ ꯂꯣꯏ ꯀꯩꯅꯣꯝ ꯇꯧꯋꯦ ꯃꯁꯛꯁꯨ ꯑꯇꯩ ꯀꯅꯥꯝꯇꯒ ꯃꯥꯟꯅꯗꯦꯕꯣ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯈꯪꯗꯦ ꯀꯩꯅꯣꯗ ꯈꯣꯝꯕ ꯅꯪꯒꯤ ꯋꯥꯈꯜꯅꯅꯦ ꯑꯗꯣ ꯈꯣꯝꯕ ꯅꯪ ꯑꯩꯈꯣꯏ ꯇꯔꯦꯠꯀꯤ ꯅꯨꯄꯥ ꯑꯣꯏꯔꯗꯕꯅꯤꯀꯣ ꯈꯣꯝꯕ ꯀꯟꯅ ꯀꯞꯂꯛꯏ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯊꯦꯝꯃꯤ ꯈꯣꯝꯕꯅ ꯑꯕꯦꯅ ꯃꯉꯣꯟꯗ ꯁꯥꯟꯅꯕꯤꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯝꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯀꯞꯂꯛꯏ ꯑꯩ ꯅꯣꯏ ꯇꯔꯦꯠꯃꯛ ꯑꯩꯒꯤ ꯑꯣꯏꯅꯤ ꯑꯗꯨꯒ ꯑꯕꯦꯒꯤ ꯃꯃꯥꯡꯗ ꯂꯤꯅꯒꯦ ꯌꯦꯡꯉꯨ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨ ꯀꯟꯅ ꯅꯣꯛꯂꯛꯂꯝꯃꯤ ꯈꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯨꯝꯂꯣꯝꯗꯅ ꯃꯃꯥꯅ ꯈꯣꯝꯕ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯈꯣꯝꯕꯕꯨ ꯊꯅꯝꯂꯒ ꯆꯠꯅꯕ ꯃꯆꯦꯁꯤꯡꯗꯨꯅ ꯑꯇꯣꯝꯕꯤꯗ ꯍꯥꯏꯔꯝꯃꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯈꯣꯝꯕꯕꯨ ꯋꯥꯍꯟꯕ ꯁꯥꯟꯅꯕ ꯄꯥꯝꯂꯤ ꯑꯗꯨꯅ ꯉꯥꯏꯈꯣꯍꯦ ꯉꯥꯛꯇ ꯅꯣꯏꯁꯨ ꯑꯩꯈꯣꯏꯕꯨ ꯊꯦꯡꯉꯦꯅ ꯀꯅꯥꯅ ꯐꯨꯕꯤꯗꯣꯔꯤꯒꯦ ꯑꯩꯈꯣꯏꯁꯦ ꯍꯦꯂꯣꯏꯅꯤ ꯍꯦꯂꯣꯏ ꯈꯣꯝꯕ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯎ ꯖꯒꯣꯏ ꯇꯝꯕꯤꯒꯦ ꯍꯣꯏ ꯇꯝꯕꯤꯌꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯈꯣꯝꯕꯕꯨ ꯂꯧꯕꯨꯛꯇ ꯄꯨꯊꯗꯨꯅ ꯖꯒꯣꯏ ꯁꯥꯍꯜꯂꯝꯃꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ ꯈꯣꯝꯕꯅ ꯃꯊꯟꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯑꯗꯨ ꯑꯁ ꯅꯨꯡꯉꯥꯏꯍꯦ ꯖꯒꯣꯏ ꯁꯥꯕꯁꯤꯗꯤ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯗꯦꯅꯦ ꯑꯗꯣ ꯈꯣꯝꯕ ꯐꯝꯃꯨꯁꯦ ꯑꯗꯨꯒꯅꯦ ꯅꯌꯥ ꯀꯥꯊꯣꯔꯛꯑꯣ ꯑꯩ ꯑꯍꯥꯎꯕ ꯃꯌꯥꯝ ꯏꯜꯂꯛꯀꯦꯀꯣ ꯍꯣꯏ ꯏꯜꯂꯛꯑꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯈꯣꯝꯕꯒꯤ ꯃꯌꯥꯗ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯇꯤꯟꯈꯥꯛ ꯅꯥꯆꯟ ꯃꯌꯥꯝ ꯑꯃ ꯑꯃꯃꯝꯇ ꯑꯣꯏꯅ ꯏꯜꯂꯤ ꯃꯆꯦꯈꯩꯗꯨꯅ ꯈꯣꯝꯕ ꯊꯅꯝꯅꯕ ꯑꯇꯣꯝꯕꯤꯗ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ ꯃꯝꯂꯕꯗꯤ ꯃꯣꯏ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨ ꯍꯟꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯈꯣꯝꯕꯅ ꯃꯥꯁꯨ ꯄꯨꯕꯤꯌꯨ ꯑꯩ ꯊꯅꯝꯒꯅꯨ ꯍꯥꯏꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯀꯞꯂꯝꯃꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯍꯧꯔꯣ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯍꯥꯏꯅ ꯄꯥꯏꯈꯤꯔꯝꯃꯤ ꯈꯣꯝꯕ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯞꯄꯤ ꯑꯩꯁꯨ ꯄꯨꯕꯤꯌꯣ ꯑꯩ ꯂꯥꯛꯀꯦ ꯅꯣꯏꯒꯤ ꯃꯇꯨꯡꯗ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯍꯦꯛ ꯏꯊꯟꯇ ꯊꯝꯕꯤꯔꯝꯂꯤꯕꯁꯤꯕꯣ ꯑꯩ ꯂꯥꯏꯔꯤ ꯁꯛ ꯊꯤ ꯍꯥꯏꯕꯒꯤꯔꯣ ꯅꯣꯏ ꯅꯨꯄꯤꯁꯦ ꯏꯃꯥꯟꯗ ꯃꯥꯟꯅꯩ
ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗꯗꯤ ꯅꯣꯏꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯕꯦꯁꯨ ꯅꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯉꯥꯏꯈꯨꯑꯣ ꯑꯩ ꯂꯥꯛꯀꯦ ꯅꯣꯏꯒꯤ ꯃꯅꯥꯛꯇ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯤꯗꯤ ꯑꯗꯨꯝ ꯏꯟꯅꯔꯛꯑꯦꯅꯦꯍꯦ ꯀꯞꯇꯅ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯂꯦ ꯅꯨꯡꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯏꯆꯝ ꯆꯝꯖꯩ ꯏꯄꯪꯁꯨ ꯄꯪꯖꯩ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯁꯤꯔꯁꯨ ꯌꯥꯕ ꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯁꯨ ꯃꯥꯟꯗꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯗꯨꯝ ꯄꯨꯔꯛꯑꯣꯔ ꯏꯆꯦ ꯍꯩ ꯑꯗꯨꯗꯤ ꯌꯥꯔꯣꯏꯅꯦꯍꯦ ꯑꯁ ꯈꯣꯝꯕꯁꯦ ꯑꯃꯨꯛ ꯇꯨꯁꯤꯟꯈ꯭ꯔꯦꯅꯦꯍꯦ ꯀꯣꯝ ꯑꯃꯗ ꯃꯁꯥ ꯑꯁꯤꯁꯨ ꯏꯍꯤꯡꯅ ꯍꯤꯡꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯇꯧꯕꯤꯔꯤꯁꯦ ꯅꯣꯏ ꯂꯩꯔꯝꯃꯨ ꯍꯦꯂꯣꯏ ꯑꯍꯜ ꯑꯗꯨꯅ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯏ ꯑꯇꯩ ꯑꯗꯨꯁꯨ ꯃꯆꯦꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯏ ꯈꯣꯝꯕꯕꯨ ꯍꯨꯒꯠꯄꯤ ꯑꯗꯨꯒ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯈꯣꯝꯕ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯅꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯀꯃꯥꯏꯅ ꯊꯦꯝꯅꯤ ꯈꯜꯂꯝꯃꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯏꯆꯦ ꯑꯩ ꯊꯦꯝꯒꯦꯁꯦ ꯈꯣꯝꯕ ꯈꯣꯝꯕꯧ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤ ꯀꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯄꯤꯒꯦ ꯌꯥꯅꯤ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯑꯇꯣꯝꯕꯤꯅ ꯁꯅꯥꯒꯤ ꯆꯐꯨ ꯑꯃ ꯄꯤꯔꯝꯃꯤ ꯁꯤꯒꯤ ꯆꯐꯨꯁꯦ ꯑꯁꯝꯕ ꯆꯐꯨ ꯅꯠꯇꯦ ꯀꯅꯥꯝꯇꯅ ꯁꯣꯛꯄ ꯊꯦꯡꯕ ꯉꯝꯂꯣꯏ ꯅꯪ ꯅꯠꯇꯅ ꯃꯁꯦ ꯅꯪ ꯑꯩꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯣꯜꯅꯤꯀꯣ ꯁꯤꯒꯤ ꯆꯐꯨꯁꯤꯗ ꯅꯪꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯪꯒꯅꯤ ꯁꯤ ꯄꯨꯔꯒꯅꯦ ꯌꯨꯝꯗ ꯍꯜꯂꯝꯃꯨ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒꯅꯦ ꯏꯃꯥ ꯕꯕꯥ ꯍꯣꯏꯒ ꯂꯥꯛꯎꯀꯣ ꯑꯩ ꯂꯧꯕ ꯅꯪ ꯄꯨꯔꯒ ꯆꯠꯂꯕꯗꯤꯅꯦ ꯏꯃꯥ ꯕꯕꯥ ꯍꯣꯏꯅ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥ ꯐꯥꯕꯤꯅꯤ ꯍꯥꯏꯔꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯈꯩꯅꯁꯨ ꯑꯩꯈꯣই ꯐꯨꯔꯅꯤ ꯅꯪ ꯑꯩꯅ ꯀꯞꯄꯗꯣ ꯄꯥꯝꯕ꯭ꯔꯕ ꯄꯥꯝꯗꯦ ꯅꯪ ꯀꯞꯀꯅꯨꯀꯣ ꯑꯁꯨꯝꯅ ꯈꯣꯝꯕꯗꯨ ꯊꯦꯝꯂꯒ ꯊꯝꯂꯝꯂꯦ ꯈꯣꯝꯕ ꯆꯐꯨꯗꯨ ꯀꯣꯜꯂꯒ ꯂꯩꯍꯧꯔꯦ ꯁꯣꯝꯗꯅ ꯃꯃꯥ ꯃꯄꯥ ꯑꯕꯦ ꯍꯣꯏ ꯃꯌꯥꯝ ꯈꯣꯝꯕ ꯊꯤꯕ ꯊꯣꯛꯂꯛꯏ ꯂꯧꯕꯨꯛꯇ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯣꯝꯕꯅ ꯖꯒꯣꯏ ꯁꯥꯕ ꯑꯗꯨꯒ ꯀꯞꯇꯨꯅ ꯆꯦꯟꯈꯤꯕꯁꯤꯡ ꯑꯗꯨ ꯍꯪꯅꯔꯛꯄꯗꯒꯤ ꯇꯝꯂꯛꯂꯦ ꯃꯃꯥ ꯃꯄꯥ ꯑꯇꯩ ꯃꯤꯈꯩ ꯑꯗꯨꯅ ꯀꯔꯥꯡꯗꯒꯤ ꯌꯦꯡꯗꯨꯅ ꯊꯤꯔꯛꯄꯗ ꯆꯤꯡꯈꯣꯡ ꯑꯃꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯈꯣꯝꯕ ꯃꯄꯤ ꯃꯔꯣꯜ ꯏꯁꯦ ꯁꯦꯒꯥꯏ ꯃꯁꯥ ꯄꯨꯝꯕ ꯇꯤꯡꯈꯪꯅ ꯈꯦꯠꯄꯒꯤ ꯏ ꯉꯥꯛꯇ ꯋꯥꯈꯜ ꯆꯣꯏꯔꯒ ꯆꯐꯨ ꯃꯆꯥ ꯑꯃ ꯀꯣꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯈꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯃꯆꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯔꯛꯇꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯂꯥꯌꯦꯡꯂꯝꯃꯤ ꯑꯗꯨ ꯐꯥꯎꯕ ꯐꯕ ꯉꯝꯂꯝꯗꯦ ꯁꯦꯟꯁꯨ ꯂꯣꯏꯅ ꯂꯣꯏꯔꯝꯃꯤ ꯈꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥ ꯂꯧ ꯏꯪꯈꯣꯜ ꯂꯣꯏꯅ ꯌꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯃꯇꯪ ꯄꯣꯛꯆꯕ ꯈꯣꯝꯕꯕꯨ ꯀꯣꯅꯨꯡ ꯇꯥꯅ ꯄꯨꯗꯨꯅ ꯂꯥꯌꯦꯡꯂꯝꯃꯤ ꯊꯥ ꯑꯃꯃꯨꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯈꯣꯝꯕ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯍꯥꯟꯅꯒꯨꯝ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯆꯐꯨ ꯑꯗꯨꯒꯤ ꯋꯥꯗꯤ ꯇꯝꯗꯦ ꯇꯝꯅꯤꯡꯂꯕꯁꯨ ꯇꯝꯕ ꯉꯝꯂꯝꯗꯦ ꯃꯆꯤꯟꯅ ꯈꯣꯝꯕ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯏ ꯃꯥꯒꯤ ꯆꯐꯨꯗꯤ ꯃꯁꯥꯗꯒꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯝꯗꯦ ꯑꯇꯩꯅꯁꯨ ꯄꯥꯏꯕ ꯀꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯝꯕꯒꯤꯗꯤ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈꯤꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯁꯪꯂꯦꯟ ꯑꯃꯗ ꯃꯃꯥ ꯃꯆꯥ ꯃꯄꯥꯒ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ ꯑꯕꯦꯗꯤ ꯈꯣꯝꯕꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ ꯂꯥꯏꯔꯕ ꯃꯌꯨꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯀꯣꯟꯅ ꯊꯪꯗ ꯃꯥꯒꯤ ꯆꯐꯨ ꯑꯗꯨꯒꯤ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯣꯏꯅ ꯍꯥꯏꯔꯝꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯍꯨꯝꯂꯒ ꯌꯦꯡꯂꯨꯕꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯈꯤ ꯂꯧꯊꯣꯛꯂꯤꯕ ꯃꯈꯩꯁꯨ ꯂꯣꯏꯕ ꯅꯥꯏꯔꯝꯗꯦ ꯈꯣꯝꯕꯅ ꯃꯃꯥ ꯃꯄꯥꯗ ꯎꯠꯂꯝꯃꯤ ꯑꯃꯗꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯅ ꯃꯣꯏꯒꯤ ꯂꯧ ꯏꯪꯈꯣꯜꯗꯨ ꯍꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯐꯖꯔꯕ ꯈꯨꯜ ꯑꯗꯨꯗ ꯃꯣꯏꯅ ꯏꯍꯦꯟ ꯍꯦꯟꯕ ꯌꯨꯝ ꯑꯃ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯈꯣꯝꯕꯅ ꯐꯖꯔꯕ ꯁꯒꯣꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯣꯝꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯦ ꯃꯁꯥ ꯅꯥꯜꯂꯦ ꯍꯥꯟꯅꯒꯨꯝꯅ ꯄꯪꯗ꯭ꯔꯦ ꯈꯨꯜꯒꯤ ꯅꯨꯄꯤ ꯀꯌꯥꯅ ꯈꯣꯝꯕꯗ ꯉꯥꯎꯅꯕꯁꯨ ꯌꯥꯎꯔꯝꯃꯤ ꯑꯕꯦ ꯈꯣꯝꯕꯕꯨ ꯄꯥꯝꯂꯛꯂꯝꯃꯤ ꯃꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯈꯜꯂꯨꯔꯒ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯝꯃꯤ ꯅꯣꯡꯃ ꯃꯃꯥꯟꯅꯕꯤ ꯈꯣꯝꯗꯣꯟꯕꯤꯅ ꯁꯤꯟꯗꯨꯅ ꯈꯣꯝꯕꯒ ꯑꯕꯦꯒ ꯎꯅꯔꯝꯃꯤ ꯈꯣꯝꯕ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯕꯦ ꯎꯅꯕ ꯂꯥꯛꯏ ꯑꯕꯦ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯈꯣꯝꯕꯒꯤ ꯐꯖꯔꯕ ꯃꯁꯛ ꯃꯒꯨꯟ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯑꯗꯨꯒ ꯑꯕꯦꯅ ꯈꯣꯝꯕꯗ ꯄꯪꯂꯤꯕꯣꯏ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯝꯕꯅ ꯑꯃꯨꯛ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ
ꯈꯣꯝꯕ ꯃꯥꯒꯤ ꯁꯒꯣꯜꯗ ꯑꯃꯨꯛ ꯇꯣꯡꯈꯠꯈ꯭ꯔꯦ꯫ ꯈꯣꯝꯕ, ꯅꯪ ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯤꯕ꯭ꯔꯣ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯈꯣꯝꯕ? ꯉꯥꯏꯈꯣ ꯈꯣꯝꯕ, ꯑꯩꯁꯨ ꯅꯪꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯂꯛꯀꯦ꯫ ꯍꯥ ꯑꯩ ꯆꯠꯂꯒꯦ꯫ ꯁꯤꯒꯤ ꯁꯒꯣꯜꯁꯤꯗꯤ ꯅꯪꯒꯤ ꯇꯣꯡꯐꯝ ꯌꯥꯎꯗꯤꯌꯦ꯫ ꯑꯇꯣꯞꯄ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ, ꯊꯃꯣꯏ ꯁꯦꯡꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤꯅꯤ꯫ ꯑꯩ ꯃꯥꯕꯨ ꯊꯤꯔꯨꯈꯤꯒꯦꯀꯣ꯫ ꯑꯗꯣ ꯅꯪꯗꯤ ꯂꯤꯂꯥ ꯌꯥꯎꯔꯗꯤ ꯐꯖꯅ ꯍꯩꯅꯤ꯫ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯂꯤꯂꯥ ꯇꯝꯃꯨꯆꯣ, ꯅꯪ ꯌꯥꯝ ꯍꯩꯌꯦ꯫ ꯑꯗꯣ ꯑꯐꯕ ꯅꯨꯄꯤꯗꯤ ꯁꯥꯒꯅꯨꯀꯣ, ꯂꯤꯂꯥꯗꯨꯗ ꯄꯛꯆꯔꯣꯏ꯫ ꯑꯩ ꯆꯠꯂꯦꯍꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯝꯕ ꯆꯠꯈ꯭ꯔꯦ꯫ ꯑꯕꯦ ꯃꯃꯥꯏ ꯉꯥꯡꯁꯪ ꯉꯥꯡꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ, ꯀꯅꯥ ꯀꯅꯥ ꯎꯍꯧꯏ, ꯀꯅꯥ ꯀꯅꯥ ꯇꯥꯍꯧꯏ ꯍꯥꯏꯗꯨꯅ꯫ ꯑꯕꯦꯅ ꯃꯤ ꯀꯣꯌꯦꯡ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯁꯒꯣꯜ ꯇꯣꯡꯕ ꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯕꯦꯒ ꯈꯣꯝꯕꯒ ꯎꯅꯕꯗꯨ ꯂꯥꯞꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯕꯦꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯗꯨ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯑꯦ ꯈꯪꯉꯤꯍꯦ, ꯑꯁ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ? ꯅꯣꯏꯗ ꯆꯠꯂꯨꯕꯅꯦ, ꯂꯩꯔꯝꯗꯕꯗꯨꯗ ꯅꯪ ꯊꯤꯔꯛꯄꯅꯦ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩ ꯎꯔꯒ ꯈꯪꯉꯤꯗꯨꯅ ꯀꯩꯒꯤ? ꯑꯩꯗꯤ ꯁꯒꯣꯜꯗꯨꯒ ꯅꯪꯒ ꯃꯥꯡꯗ ꯂꯩꯔꯝꯕꯗꯨꯗ ꯈꯪꯕꯅꯤꯗ꯫ ꯅꯍꯥꯟꯈꯩ ꯑꯩꯅ ꯁꯒꯣꯜ ꯇꯣꯡꯕ, ꯑꯩꯅ ꯁꯒꯣꯜ ꯊꯧꯕꯁꯦ ꯌꯥꯝ ꯐꯖꯩ, ꯌꯥꯝ ꯆꯥꯟꯅꯩ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒ ꯉꯁꯤꯅ ꯈꯪꯂꯤꯕ? ꯑꯁ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ, ꯇꯜꯂꯤꯍꯦ ꯅꯪꯁꯤꯗꯤ꯫ ꯏꯃꯥꯡꯗ ꯈꯪꯂꯩ ꯂꯩꯔꯝꯕꯗꯨꯗ ꯈꯪꯉꯤꯅꯦ ꯍꯥꯏꯕ꯫ ꯃꯥꯡꯗ ꯂꯩꯔꯝꯕꯁꯦ ꯈꯪꯂꯤꯕ? ꯅꯍꯥꯟꯈꯩ ꯇꯨꯡꯗꯒꯤ ꯁꯒꯣꯜꯁꯤꯗ ꯊꯧꯔꯛꯄꯗꯨꯗꯤ ꯍꯔꯥꯎꯅ ꯂꯩꯊꯣꯔꯛꯇꯥꯏꯅꯦ ꯍꯥ? ꯑꯕꯦ ꯈꯨꯝꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯈꯣꯝꯕꯒ ꯃꯥꯒ ꯎꯅꯕ ꯑꯗꯨ ꯎꯈ꯭ꯔꯖꯥꯠꯂ ꯍꯥꯏꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯥꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗ꯭ꯔꯥ, ꯑꯃꯠꯇ ꯐꯪꯍꯧꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛ ꯌꯥꯝꯅ ꯈꯜꯂꯝꯃꯤ꯫ ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯑꯩ ꯌꯨꯝ ꯐꯥꯎꯕꯗ ꯊꯤꯜꯂꯝꯃꯣ꯫ ꯁꯦ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦꯕ꯫ ꯉꯁꯥꯏꯒꯤ ꯅꯣꯏ ꯈꯨꯜꯒꯤ ꯅꯨꯄꯥꯗꯨꯗ ꯊꯤꯜꯍꯜꯂꯝꯃꯨ ꯌꯥꯗ꯭ꯔꯣ ꯍꯥ? ꯑꯩ ꯄꯥꯎ ꯂꯣꯏ ꯇꯥꯔꯕꯅꯤ꯫ ꯉꯁꯥꯏꯈꯩ ꯅꯕꯥꯅꯤꯅ ꯎꯅꯔꯤꯕꯗꯣ ꯑꯩ ꯎꯏ꯫ ꯉꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯗꯨ ꯆꯠꯅꯕ ꯇꯧꯏ꯫ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯉꯥꯏꯈꯨꯋꯣ, ꯅꯪꯅ ꯈꯜꯂꯤꯗꯣ ꯅꯠꯇꯦꯕ, ꯑꯩ ꯑꯃꯨꯛꯇ ꯊꯤꯜꯂꯝꯃꯣꯃꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯅꯒ ꯇꯣꯡꯕ ꯌꯥꯕ ꯁꯒꯣꯜ ꯅꯠꯇꯦ꯫ ꯅꯍꯥꯟꯈꯩ ꯅꯪꯅ ꯇꯣꯡꯂꯝꯕꯒꯤ ꯃꯐꯝꯁꯦ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯈꯤꯒꯦ ꯇꯨꯔꯦꯜꯗ ꯄꯨꯊꯔꯒ꯫ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨꯀꯣ ꯅꯪꯒꯤ ꯅꯁꯛꯇꯣ꯫ ꯅꯪꯗꯤ ꯂꯤꯂꯥ ꯑꯣꯏꯅ ꯌꯥꯎꯍꯦ꯫ ꯅꯪꯅꯁꯨ ꯑꯩꯕꯨ ꯄꯥꯝꯕꯤꯗ꯭ꯔꯕ, ꯈꯣꯝꯕꯅꯁꯨ ꯑꯩꯕꯨ ꯄꯥꯝꯕꯤꯗ꯭ꯔꯕ? ꯑꯣ, ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯒꯤ ꯄꯥꯞꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯂꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯑꯕꯦ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯆꯔꯕꯁꯨ ꯀꯅꯥꯃꯠꯇꯅ ꯇꯥꯕꯤꯔꯝꯗꯦ, ꯍꯦꯟꯅ ꯑꯗꯨꯝ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯣꯝꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯔꯥꯞ ꯑꯔꯥꯞꯄ ꯈꯨꯜꯗꯒꯤ ꯐꯖ ꯐꯖꯔꯕ ꯅꯨꯄꯤ ꯀꯌꯥꯒꯤ ꯑꯍꯜꯁꯤꯡꯅ ꯈꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥꯗ ꯃꯆꯥꯁꯤꯡ ꯑꯗꯨ ꯍꯥꯏꯅ ꯁꯤꯡꯅꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯈꯣꯝꯕꯅ ꯁꯒꯣꯜ ꯑꯗꯨꯒ ꯁꯨꯝ ꯂꯝ ꯀꯣꯏꯔꯛꯄꯗ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ, ꯈꯣꯝꯕꯧ ꯈꯣꯝꯕꯧ, ꯅꯁꯛ ꯅꯇꯧꯒ ꯌꯥꯝ ꯐꯖꯔꯝꯃꯦꯀꯣ꯫ ꯅꯪꯕꯨ ꯑꯩꯈꯣꯏꯒ ꯅꯤꯡꯁꯤꯡꯗ꯭ꯔꯕꯅꯦ? ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯗꯅꯤ? ꯅꯣꯏ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯂꯣꯏ꯫ ꯑꯄꯪꯕ ꯂꯥꯏꯔꯕ ꯈꯣꯝꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯝꯈꯤꯅꯤ꯫ ꯈꯣꯝꯕꯁꯦ ꯌꯥꯝ ꯁꯤꯡꯂꯝꯃꯤꯍꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯕꯦꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯑꯕꯣ? ꯍꯣꯏ, ꯑꯕꯦꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ꯫ ꯑꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ? ꯑꯕꯦꯗꯣ ꯊꯃꯣꯏ ꯀꯥꯏꯔꯝꯂꯅꯤꯗꯣ꯫ ꯑꯗꯣ ꯅꯪ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯅꯤꯡꯂꯤꯕꯣ? ꯏꯟꯅꯅꯤꯡꯉꯤꯌꯦ꯫ ꯅꯣꯏꯒ ꯄꯨꯟꯕꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯉꯥꯎꯕꯅꯤ, ꯐꯠꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯏꯒ ꯄꯨꯟꯕ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯗꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯄꯨꯡꯀꯥꯎ ꯀꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯕꯒꯤ ꯏꯄꯥꯛꯇ ꯊꯝꯕꯤꯕꯅꯤ꯫ ꯑꯁꯨꯛ ꯋꯥꯕ ꯄꯨꯟꯁꯤꯕꯨꯗꯤ ꯉꯥꯎꯗꯨꯅ, ꯑꯋꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯥꯏꯕꯪꯒꯤ ꯐꯠꯇꯕ ꯀꯌꯥꯁꯤ ꯎꯗꯨꯅ ꯂꯩꯈꯤꯕꯗꯨꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯕ ꯃꯥꯜꯂꯦ꯫ ꯌꯥꯝ ꯅꯣꯛꯅꯤꯡꯗ꯭ꯔꯥ? ꯋꯥꯍꯩ ꯐꯖꯕ ꯃꯥꯟꯕꯒꯁꯨ ꯌꯥꯝ ꯉꯥꯡꯉꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯕ ꯌꯥꯗ꯭ꯔꯦꯀꯣ꯫ ꯏꯃꯥ ꯕꯕꯥ ꯍꯣꯏ ꯀꯞꯀꯅꯤꯕ꯫ ꯅꯪ ꯅꯠꯇꯅ ꯃꯣꯏꯒꯤ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯃꯥꯂꯦꯝ ꯑꯁꯤꯗ꯫
ꯈꯪꯉꯦꯗꯅ ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯨꯀꯣ ꯈꯣꯝꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯉꯥꯏꯈꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯆꯐꯨ ꯑꯗꯨꯗꯤ ꯄꯨꯔꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯒꯤꯗꯃꯛꯇ ꯄꯤꯔꯕꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯣꯀꯣ ꯈꯣꯝꯕ ꯑꯩꯈꯣꯏ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯈꯣꯝꯕꯁꯨ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ